Ei-Eigi Haiba Apikpa Wakhallon AMADI MACHET-MAKAI TABAGI THOURANG SHING THADOKNADUNA Punna Chaokhatminaba AMASUNG Hingminabagi Lambi Da Chatminasi HAINA Minister THONGAM BISWAJIT National Unity Day gi THOURAMDA PHONGDOKKHRE ngasi Manipur lengak na silaga ahanba Manipur Rifles ki parade ground da National Unity Day gi thoram pangthokhe mapangal kanba India ma semgat na honabada achouba thongdang lokhiba Sardar Vallabhbhai Patel gi mapok numit ka mari leinana pangthokpa thoram aduda Manipur lengak ki minister amasung MLA khara yauna civil amadi police ki makok thongba official kyana saruk yakhe Ahum Suba IRB gi commandant Sarangthem Hemantana parade commander oiduna tongan ba contingent tarana saruk yaraga march past ki thoram su pangthokhi Manipur lengak ki power minister Thongam Biswajitna march past da saruk yakiba contingent singi salami oklaba matung National Unity Day gi pledge pathoktuna mapangal kanba India ama ohenaba punna wasak lominakhi thoram aduda chief guest ki warol piraduna minister Biswajitna hai Khenaba kaya leirabasu apunbagi saktam ama sagatpa ngamlabadi chaukhatpa amasung mapangal kanba leibak ama oiba ngamgani haibasi Sardar Vallabhbhai Patel gi wakhaloni Sardar Vallabhbhai Patel gi fidam tung induna lengak asinasu Manipur gi saktam kaidanaba amadi nungsi chanana leiminanaba hotnari Masa-masagi oiba apikpa wakhallona nata oidaba amadi machet-makai tanabaki achouba horfamni asigumba wakhallon asi thadoknaduna aikhoi khudingmak Manipur ni haiba wakhallon asina mangda thamlaga Manipur gi saktam punna ngakminasi soikhilankiba kya yaukhabasu madu ngaknaduna apunba Manipur gi saktam sagatminaba haibasina furup khudingmak ki pandam oiminasi Ei-Eigi Haiba Wakhallon Thadoknaduna tungi mirol gidamak khallaga thabak tawbagi matam oire masina chaukhatpa amasung apunbagi saktam kaidaba lamdam ama soidana oiba ngamgani chahi lising kaya gi mamangdagi ipa ipu singna mayuknarkhiba singnaba kaya amadi furup masel nungsi chanan leiminarakpagi wari singbul ngasidi hogalakliba mirolda mayek sengna khanganbagi matam yaure furup khudingmakki horakliba mirolda Manipur gi puari khanghanaba hotnarabadi ekoina pamliba apunbagi masak adu fangbak ngamgani lamdam asida khanghaudana thokpa nungaitaba thodok amagi chaitheng fangli masi athubada koknaba amadi mahoksagi nungsi chanana hingminabagi inot ama pinaba amata oina changsinminase Hauzikti aikoi khudingmak thong manana lepminabagi matam oire aikoi masel gi marakta lingzel manana thabak tawminarabadi pandam asi fangbang ngamgani haina minister Thongam Biswajitna makhatana phongdokhi Sardar Vallabhbhai Patel jigi phidam asi induna ngasi leiriba lengak asinasu akoi Manipur gi leijariba saktam aduga kahendana thamba amadi chaukhatlaba lebak chanachinena hingminaba yufamda akoi ngasi honari haibasi miyamda thamjage aduga aranba wakhallon aduga leiriba aigi oiba apikpa wakhallona akoi leibakta natta oidaba mayam ama thorapagi yumpham oribasi akoi masin akoi positive oiba wakhalda constructive oiba wakhalda chaminare harakanda punna akoi ngasi apunba mapangkalaba bharat amada akoi si tillaba matam seida akoi gi apikpa wakhallona akoi machet punna tanana bagi amadi akoi gi leiriba Manipur gi saktam amadi pari ipai puna thambiraba bot puna masing se koina ngak sen badagi hendokna akoi gi na lui haibagi wakhallon ji thadoknare harakanda koi masen akoi lanagiba tawnagiba ama leirgasu apun ba saktam se kaida thamba ibsi akoi gi amata ngairba koi Manipur singi kadlekra hajaraga Manipur singna khanbi gadaw wakhal amo oibra haibadu aigi tanja asi ngasi gi leiriba rashtra ekta divas ka loina na ai thamjabani